Kokomina Manipur Miyam Galoina na Gwaltabi Thaudokta Manipur Governor na Manipur Meeyamda Lalle Haijadriphaoba Haijadriphaoba Makha Kyagi Khongjang Changsinba adu Makha Tana Hanba Leitana Changsinba Leptri Khongjang District ke Waikong amadi Khongjang gi Maira Paibi Club Singna Sungarang Numidang Masing Yamlaba Maira Paibi Singna Khongjang Plavik Ground da Kokomi Khongjang District Branch ke Thaupuba Singyauna Pullaba matungda Gwaltabi ki thaudok adugi matangda Manipur gi Chief Secretary DGP Security Advisor resign tawgadabani Manipur gi Governor na Manipur Meeyamda Lalle Haijadriphaoba Gwaltabi gi thaudok Manipur Meeyamna yaningde MST bus tage Manipur muthatlu haiba taraina lode Manipur gi sakam da singnarakpa yaroi long live Manipur gi sakam kaiba yaroi Manipuri mana yai fare haibana chingba kholau sing lauduna Indo Burma sugunu lambi gi Waikong fawa Maira Khongchat aduda saruk yakibe Waikong amadi Thongjau apunba Maira paibe luchingbi amana phongdorakkibada isagi ramdamda leina aikhoise iramdam Manipur haiba wahi muthatlu haiba se ima ibel singna thamoida asuki matek omchakna na chakle Manipur Meeyamna penadre haiba se chatliba Maira rally asina chakini haiki Khongjang district ki manung sauna laiba Waikong amadi Thongjau apunba Maira paibi ani amadi club Kulasigi club ani asina sinjalang deluna satliba Maira rally asi hojik thokliba Manipur gi irang asiga mari lainana chachaba rally ne haibadi satliba rally asigi maramdi isagi ramdamda laina khoise Manipur haiba wa isagi iramdam asigi maming ase muthatlo haina hairakpa ase Manipur gi lairiba ima ibel sing amadi Manipur gi miyam khudimon asuki matik benadre amadi Thamoida asuki matik omchang aduna sakla habase ngasigi satliba rally asina sakhine MSP gi basta gi Manipur muthallu haiba Manipur gi miyam na taraina